औज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर रहमानिर रहीम। अलम यजिदका यतीमन फआवा व वजदका जालन फहदा। सूरा अद-दुहा आयत नंबर 6-7। नंगना यतीम ओइखिदब्रा अदुगा लेफम पीखिदब्रा। नंगना लंबी खंगमदबदगी लमजिंग पीखिदब्रा। असेंगबनी अल्लाहगे रसूल असुमनो ओइखी। ममा मपागी ममित तुम्खरबदा महाक अल्लाहगी थौजालदगी थाप्तोखिबा लैते। मपू महाकी थौजालदगी महाकी अदुगुम्बा मपा पोको मपू फंजखी। महाकना ममा मपा लैतबगी अवाटपा अमत्ता लहनखिदे। मपू दौना लैखिद्रबदा अमुक्का अदुगुम्बा चाचा मपल फंजखी। महाकना यतीम ओइबगी वखल खंथबगी तांजा फाउबा लहनखिदे। महाके दादा अब्दुल मुत्तलिबना लैखिद्रबदा अबू तालिबना महाकू महाकी मित्येंग मखादा थमलम्मी। महाक अब्दुल मुत्तलिब की मचानी। महाकसु अब्दुल्लाबु पोकपा ममा मकना पोकजबा मचानी। असुम तौदुना अबू तालिब महाकी हेक मपागा पोकमिन्नबा महाकी चचा नि दादा अब्दुल मुत्तलिबना मागी मचा अब्दुल्लाना लैखिद्रबा मतुंग अबू तालिबता सिन्नरमी। अब्दुल मुत्तलिबना सिद्रिङैदा वसियत तौरमी हाइबदी मांगजौनना हरम्बा मदुदी महाकना लैखिद्रबा मतुंग मुहम्मद सल्लल्लाहु अलैहि वसल्लमबु अबू तालिब नंगना सेनहौगदबनी अमदी महाकी अवाटपा अमता लहलोइदबनी हाइदुना अब्दुल मुत्तलिब की नुपी यामलम्मी। महाकी नुपीसिंग अतुदगी महाकी मचानुपा 10 फंजखी। अबू तालिब मचिन मनावसिंगी मनुंगदा अहनसु नत्ते अदुगा अतोम्बसु नत्ते अदुगा सेल यामना पाइबसु नत्ते अदुबु ख्वाइदगी मथौना लैबा अमा ओइरम्मी। हौना लमचत दसु मचिन मनावसिंगदगी महाकना ख्वाइदगी हेलम्मी। यामना चेल फबसु ओइरम्मी। अदुगा मुहम्मद सल्लल्लाहु अलैहि वसल्लमगी मपा अब्दुल्लागा हेक पोकमिनबा मयाम्बनी। अतोपा मयाम्बसिंगदी अतोपा ममासिंगना पोकपनी। मरम अदुना मसिदा इंगननिंगाई करिसु लैते। मदुदी अब्दुल मुत्तलिबना मुहम्मद सल्लल्लाहु अलैहि वसल्लमबु अबू तालिबता सिन्नरम्बा। अब्दुल मुत्तलिब कुमना अबू तालिब नसु मुहम्मद सल्लल्लाहु अलैहि वसल्लमबु यामना लुना तौरम्मी। मतम खुदिंगमक्ता महाकी मनाक्ता थमलम्मी। तुम्बदसु महाका तुमिन्नरम्मी। करिगुम्बा मफम अमदा चलबसु माबु पूरगा चलम्मी। मुहम्मद सल्लल्लाहु अलैहि वसल्लमगी दबक्तदी महाकना महाकी हवाई अमसुंग मचासिंगदगिसु हेना चेक्सिन्ना तौरम्मी। अबू तालिबना महाकू असुकी मतिक नुंसिरिबा असिगी मरम करिगिनो। महाकू अयुक नुमिदांग महाकी मिटकी मांगदा थमलम्मी। महाकना उबा फंगलम्मी। महाकी अचुम्बा चटपा अमसुंग थौजाल हेबा चेल सेंगबा अमसुंग लूना नाना लैजबा नांगथोरकपदा वहाई खुदिंगदा चांगदमनबा ngamdaba asina। चचागी मियेंग मखादा असुम तौदुना चही मरी हौकिरमी। मसा मोहु फगलकलमी। वखल लौसिंग पाकथोक चाउथोरकलमी। लमचत साजत की थांग वखलमी। मसागी चही 12 सुरकपददी मसा मोहु फजना फगलकलमी। वखल लौसिंग चम चंबोरमदे अफबा अमसुंग अचुम्बता खनबोरमी। महाक अमोय सेंगबा अमदी यामना अवांगबा थाकी खनबोरमी। थमोयदा करिगुम्बा अमा फावरकपदा मदुदा लुमना खनथबा ओइरमी। हुजिक महाकी चही यामबसु नत्री अदुबु महाकी मोंग असी इचम चंबा मी अमा मालमदे। angak angak pamong matau kaya uba panglammi. Abu Talib na
ubada angakpa phawrami Abu Talib na mahaku chamchamba angang ama oina loramde mahaku ubada yamna thak wangba misak ama oina urami mahaka loina bada ichamchamba mungonda karisu chingnaba awatpa amatta leitabagum atei atopa mi singa iman manadaba yamna laina loinaba sini hujik mahak chaurakna chahi 32 suraklami Abu Talib mahaki lalon itikkidamak sam lebakta chatnaba khalami chatkadoriba adu yamna anakpa mafhum waramde maram aduna mahaku puraga chatpagi wakal toramde Abu Talib na chatnabagi torakpada Muhammad sallallahu alaihi wasallam na Abu Talib pu chetna konchilami mawong adu ubada Abu Talib na khalami lambi di sangi adubo Muhammad sallallahu alaihi wasallam angang machadi natre wakal lausing leibani masi khallaga harau harauna mahaku puraga chatpe yarami mafam adudagi makoi khudingmak chatpa orami makoi gi marakta Muhammad sallallahu alaihi wasallam su yorami lambi chatpada mahakna uba khudingmakta maduda khantarami aduga karigumba konjel ama tabada maduda su wakhalna chingchalami amasung madu khudingmaktu mahaki wakhalda hapchilami makoi gi khongchat mafam kaya phawna chatlami sahar kaya maromda yarek lami mamai thangda sam hariba lebak adu yoraklami aduga mafam atugi khaidagi mami chappa sahar Busra haiba mafam aduda makoigi lamthungfam warami Busra haiba haina khangnaba lamboiba amalerami bahira haina khangnaba lamboiba amalerami mahaki church ki manakta urum langba mafum amada lerami Quresh ki lalon itik tawbasingna lakpa kudingda hairiba mafam asida unglami aduga mafam aduda potharami aduga agent amasung mafam adugi lalon itik tawbasing ga aduga unarami handaki lagreba makoising adusu hairiba mafam aduda thunglaba matung makoi gi lalon pot lomda mai onchin kirami yamna warakpa makoi kharadi otharami kharadi ram khorang lami makoi sing atuna kampak thaduna chana thaknaba thorang lami makoi kharana makoi yonaba purakliba poching semdok semdin torami hujik yamna thengboidri makoi khuding magi thabakta chinarami matam aduda kasit haibadi pawpuba ama laklami aduga hari nakoi khudingmak bahiragida tachi mahakna nakoi khudingmakku lau hari chakchu mafam aduda chagadabani aurang tawduna loikrabani makoi mayamna amaga gi maithong yengnarami angakpa amaga loinana yengnabagi maramdi amaga wahangnabani mafam asida makoi kayarak lakhre leikhre aduga hankhre adubo bahirana ngasi phawbada asumna amuk phawba tawkhidri ngasi mahakna asuk yamna uzaliba karigi adubo karidi tawgani yade haibasu ngamde madugi maramsu leite barton adubu yarami makoi khudimakna paw purakpa mi adugi matung ilami adubo Muhammad sallallahu alaihi wasallam angang oibana chatpada yahul amde bahirana makoi khudingmakpu kai khumnaba utpaga loinana oglami aduga harami ichi naw sing ai ngasidi nakoida nakoi khudingmakka chaklen amaka chaminaba pami nakoigi ikai khumnaba utpada awatpa amata lehandaba pami makoina hari ekoi loina lakchare adubo ekoiga angang macha ama loina ri mahakti poraktre bahirana hari natte angang oirabasu kari tawraba mahakusu koro mahaksu mafam masida chakadabani asumna ngakna haraklami
bahira kari maram ginong asi nahakna aikoibu chakidamak kauriba hanadi asumna amukta phawba tawkidri haiduna makoina ngakna hanglami nakoi athapadagi lakpani aduga aikoigi irakta leiri aingonda masigi tawpam thokpani aikoina asumna section thorang lopam thoi nakoigi damakta karigumba khara tawba haibasi aigi apambani masi natana kari oigadoriba asum tawduna bahirana nathaiduna kumlakhi bahira karigumba kharadi leire soidana mak hanadi asumna amukta tawkidri pau purakpa aduna Abu Talib ki lefamda chatkerami aduga Muhammad sallallahu alaihi wasallam puraga laklami bahira amasu makoi khudimangna pamduna makoi anigi yorpo bungaiduna lerami bahirana Muhammad sallallahu alaihi wasallam hek ubada nganglami mahaki mifam ongdana mahaku yengduna lerami makoi khudimangna chak charami charaba matung makoi khudingmak tongan mafamda lekai kerami makoi kharana koi chalami aduga kharana bahiragi leipam sarsta leibiyum adu munna munnyenglami tanja asida bahira Muhammad sallallahu alaihi wasallam gi manakta laklami aduga hari chanupa nangonda aina lat amasung ujage wasakga haribani aina hangba khudingmak chumna khumu lat amasung ujagi wasak piganu kudakta Muhammad sallallahu alaihi wasallam haraklami are duarabadi kudagi kasam aina hangba khudingmakki pakum chumna piyu lochin ganu bahirana amukana aijarami hangu karino angadoriba Muhammad sallallahu alaihi wasallam mahakna aijaba adu yarami bahirana tokpa Muhammad sallallahu alaihi wasallam kaki matangda mangonda hanglami karam tori amadi anayeki matangda hanglami amasung haunolon chatki matangda hanglami mahakna mahaki wahang khudingmakki pakum khudingmak pirami asumna koi ani wari sanaringeda Abu Talib na mahapu lawwa laklami masigi angang si kanagino aina bahirana Abu Talib ta hanglami Abu Talib na chana masi aigi chanupani haina kumlami masi otokpe ade masi nahaki na chanate angang asigi mapa hingpam thokte aiduna bahirana Abu Talib ki wahi adubu yaramde Muhammad sallallahu alaihi wasallam gi matangda bahirana anglamliba asigi matangda Abu Talib na ngaklammi Abu Talib na kumlammi hoi masi aigi naunupagi machani haiduna chumba adu harami adu oirabadi magi mapadi kadai bahirana amuka anglammi mahak asi mamagi mabuk manungga leringeda mahaki mapale kidre haiduna Abu Talib na azaba wahida kumlammi nangna chumba adu haire dikti nahakna masige angang asi nahaki yumda amuka hanna uduna chatkro aduga yengu masige angang asi Yahudi singdagi ngak senduna thamu kudagi kasam karigumba Yahudi singna mabu ukraba aduga aina ngasi mabu khangbu ngamliba asumna akoina khangraba angang asibu hatnabagi koitan tanagadabani nahaki nayambagi macha asi kaya yamna matik magun wangani haibadu nahaki wakalna pawa yobungam loi nahakna asumna allo madudi masi adugumba hirani asigumba hira ngasi pawbada amatta pokhidri bahirana hairi waising ngasi leptana sor amakhakda haidoraklami magna haidorakliba asi tabada mahak asi bible gi scholar ama oiba mali atraga Muhammad sallallahu alaihi wasallam gi maraibaku yenglaga pabangamba amagum asumna haramlaga mahak hankerami mahaki mamai adu raubagi maithong ama oibaga loinana ngalami amasung wakal leitarami aduga aina alambadu jumledana haibo hai asi haramlaga tatkerami Abu Talib na Muhammad sallallahu alaihi wasallam bu makada amukhana uduna laklami